ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜꯁꯤꯡꯒꯤ ꯊꯧꯔꯝ ꯊꯝꯖꯔꯤ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯍꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005-707-808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕꯤꯔꯕ ꯏꯃꯥ ꯏꯕꯦꯜ ꯄꯥꯕꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯝꯕꯔꯁꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯖꯔꯦ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯊꯧꯔꯝꯁꯤꯗ नहान मखई सरुक याबीद्रिबा मयामदा खुदोंचाबा पिजरी सरुक याबियु मयामना अहानबा कॉल लौखसी मिस निर्मला दुदी अहानबा कॉलर कनाना हबदे मिनसी हेलो हेलो गुड आफ्टरनून मिस गुड आफ्टरनून तराम नोकजरी मिंग लाइफम हाइबियु मिस या मयान खान किराया वाले काई जरमा सोमी पाबुंग जरमा करी मेथेन चाबिख्रे नुमिदांग वाइरमगिदि थोंगे तौरमनिको अनि हौजिकी थोंजेदनी ngasai ayugi kari ayuki miss nga ayaibaga wala mohona ubi lay khara hawai thara khara muga din akoi na jajare निंगथम था मतम जिदि मिस निर्मला नुमित कोना दे दुनी को नुमित तारामनी हौजे अदुम या चंगपदो ओइरे अदो याम नंगाई पाबुंग ममांग द वारी लेग्रमनिना वारी लोइग्रमनिना इसै अमा ngangthokpiro mayam pona tamina jage ami isै te lanthokjagi akhoi nungsijaraba akhoi gi radio wo hong butabi riba college khuding mati mafam da chu ahamba makada jarama thokso na ko na phamje ai haijaba netadi isै si ai sama ichi dei sei kabiriba chingna ashoy ngam puna ngati waidina isै hobjerage ni पाबुंगिसे हो हो तौबिदा हो दे खरा यावरकनी ngokjeri che nishibina wahaidudani aino chapchari chisu pamjabinani ninokudani aino ngokjeri chisu chapchabi nangi na tau chamjabi nangi wahai tuna aibu hatham khangana kabu nushiki nushiyari amukachu chanarabi nangse naplengana thammingle amukachu chanadi nangse naklengane thammingle nangna haibata yarage aina ngogeri che ho shibinangi wahidudani shaunadribi nang karigino aigi manglanda laklami ho chakhangnadribi nang karigino aigi manglanda laklami haiyune thamo aigi nungsibi nangbu amuktadi khumlo thamo aigi penjarage khumlo oi aigi penjarage miku khuding khalle nang tabu achung khalle miku khuding ningle nang tagi wakhan na ngaure kaugi ngamse janabi nang tagi hanbiu aise nang tagi hanbiu aise punchi chupagi janabi thadoglaru mapokshimagi thadoglaru mapokshimagi nangulengdana thamjarage
ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ ꯍꯣ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯅꯤ ꯑꯩꯅ ꯆꯥꯛꯈꯤꯔꯤꯁꯦ ꯄꯥꯝꯖꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤꯗꯨꯗꯅꯤ ꯑꯩꯅ ꯉꯥꯎꯖꯔꯤꯕ ꯆꯥꯛꯆꯔꯤꯕ ꯅꯪꯒꯤ ꯆꯇꯧ ꯄꯥꯝꯖꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯕꯨ ꯍꯥꯏꯐꯝ ꯈꯪꯒꯅꯤ ꯅꯪꯇꯕꯨ ꯅꯨꯡꯁꯤꯈꯤ ꯅꯨꯡꯁꯤꯈꯤ ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯒꯤ ꯅꯤꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯁꯩ ꯐꯖꯩ ꯄꯥꯕꯨꯡ ꯖꯔꯃꯒꯤ ꯑꯗꯣ ꯃꯤꯁ ꯅꯤꯔꯃꯂꯥ ꯄꯥꯕꯨꯡꯗ ꯅꯍꯥꯟ ꯁꯨꯝ ꯋꯥꯔꯤ ꯇꯧꯔꯛꯄꯗꯀꯣ ꯆꯤꯊꯕ ꯑꯃ ꯂꯩꯔꯦ ꯃꯤꯁ ꯍꯥꯏꯕꯤꯌꯨ ꯍꯪꯒꯗꯧꯕ ꯋꯥꯍꯪ ꯑꯃ ꯆꯤꯊ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯪꯒꯦ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯃꯤꯁ ꯅꯤꯔꯃꯂꯥ ꯄꯥꯕꯨꯡ ꯖꯔꯃꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯥꯜꯂꯦ ꯄꯥꯕꯨꯡꯁꯦ ꯀꯤꯂꯣ ꯀꯌꯥꯃꯨꯛꯀꯗꯤ ꯇꯥꯏ ꯍꯥꯏ ꯀꯦꯖꯤ ꯍꯥꯏꯌꯨ ꯀꯤꯂꯣ ꯍꯥꯏꯕꯅ ꯐꯖꯅꯤ ꯃꯤꯁ ꯀꯩꯅꯣꯗꯒꯤ 50 kgꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗ꯭ꯔꯦ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ 50 ꯇꯣ ꯇꯣ ꯑꯩꯈꯣꯏꯅ ꯁꯥꯊꯤꯅ ꯍꯦꯜꯂꯦꯀꯣ ꯑꯗꯨꯗꯤ ꯋꯦꯠꯁꯦ ꯀꯔꯤ ꯋꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯡꯗꯦ ꯐꯤꯠ 5ꯒ ꯏꯟꯆꯤ 4-5ꯗ ꯋꯥꯡꯉꯤ ꯏꯟꯆꯤ 4-5 ꯄꯥꯕꯨꯡ ꯑꯩꯈꯣꯏꯗꯒꯤ 5 ꯋꯥꯡꯉꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏꯗꯗꯤ ꯈꯤꯇꯪꯇꯗꯤ ꯍꯦꯜꯂꯦꯕ ꯏꯟꯆꯤ 5 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯠꯇꯦ ꯐꯨꯠ 5 ꯏꯟꯆꯤ ꯀꯌꯥ ꯍꯥꯏꯅꯣ ꯄꯥꯕꯨꯡ ꯐꯨꯠ 5ꯒ ꯏꯟꯆꯤ 5 ꯑꯣ ꯀꯤꯂꯣꯅ 50ꯃꯨꯛ ꯇꯥꯕꯀꯣ ꯀꯦꯖꯤꯁꯤ 50-52 ꯐꯥꯎꯗꯤ ꯑꯗꯨꯝ ꯂꯩꯌꯦ ꯌꯥꯝ ꯊꯣꯛꯑꯣꯏꯗ ꯑꯣꯛꯇ ꯑꯣꯏꯗꯤꯀꯣ ꯑꯗꯨꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯝꯗꯧ ꯃꯥꯜꯂꯦ ꯉꯍꯥꯟꯈꯩ ꯍꯪꯍꯧꯗꯕ ꯑꯗ ꯉꯁꯤꯗꯤ ꯈꯪꯉꯤ ꯅꯤꯡꯁꯤꯡꯉꯛꯑꯕ ꯃꯁꯤꯗꯩꯗꯤ ꯋꯦꯠ ꯑꯃꯨꯛ ꯍꯪꯉꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯏꯁꯩ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯗꯅ ꯂꯩꯔꯤꯌꯦ ꯑꯣ ꯑꯁ ꯄꯥꯕꯨꯡꯁꯦ ꯆꯍꯤ ꯌꯥꯝ ꯄꯨꯟꯁꯤꯗꯧꯔꯤ ꯆꯍꯤ 100-100-130 ꯐꯥꯎꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯟꯁꯤꯔꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯗꯥꯏꯔꯦꯛ ꯆꯍꯤ 150 ꯁꯤ ꯑꯣꯏꯅ ꯍꯦꯟꯒꯗꯣꯏꯅꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯍꯧꯖꯤꯛꯇꯒꯤ ꯆꯍꯤ ꯊꯥꯗꯣꯛꯈ꯭ꯔꯦꯀꯣ ꯆꯍꯤ 150 ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗ 10 ꯋꯥꯠꯍꯧꯕꯅꯤꯀꯣ 10 ꯊꯧꯍꯧꯕꯅꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯕꯨꯡ ꯆꯍꯤ 150 ꯄꯨꯟꯁꯤꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯑꯗꯨꯃꯛ ꯉꯝꯕ ꯑꯣꯏꯖꯒꯦꯅꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯋꯥꯗꯤ ꯈꯔ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝꯅ ꯄꯥꯕꯨꯡ ꯖꯔꯃꯒꯤ ꯏꯁꯩꯗ ꯃꯤꯁ ꯅꯤꯔꯃꯂꯥ ꯑꯩꯈꯣꯏꯕꯥꯅꯤ ꯑꯦꯛꯇꯤꯡ ꯇꯧꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯤꯁ ꯅꯤꯔꯃꯂꯥꯒꯤ ꯔꯣꯜ ꯂꯧꯔꯤꯕ ꯔꯣꯜꯗꯨꯗꯀꯣ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡ ꯖꯔꯃꯅ ꯁꯛꯄ ꯏꯁꯩꯗꯣ ꯌꯥꯝ ꯆꯥꯟꯅꯅꯤ ꯏꯁꯩꯗꯣ ꯇꯧꯔꯒ ꯁꯛꯑꯕꯀꯣ ꯀꯔꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅꯗ ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯅꯦ ꯆꯥꯟꯅꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯥꯎꯍꯜꯂꯦ ꯀ ꯍꯥꯏꯕꯗꯣ ꯄꯛꯀꯅꯤ ꯆꯥꯟꯅꯕꯤ ꯅꯪꯒꯤ ꯄꯤꯁꯨꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯨꯝꯍꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯨꯝꯍꯠꯄꯤꯔꯦ ꯍꯥꯏꯗꯧꯕꯀꯣ ꯆꯥꯟꯅꯅꯤ ꯑꯗꯣ ꯍꯥꯞꯇꯧꯁꯦ ꯍꯥꯟꯅ ꯈꯪꯍꯧꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯏꯁꯩꯗꯣ ꯔꯦꯀꯣꯔꯠ ꯇꯧꯕ ꯅꯪꯉꯔꯣꯏꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯜꯂꯣ ꯀꯃꯥꯏ ꯍꯪꯗꯣꯏꯅꯣ ꯁꯤꯕꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯔꯛ ꯂꯩꯔꯛ ꯑꯆꯧꯕꯗꯒꯤ ꯊꯣꯏꯕꯤ ꯆꯤꯡꯌꯥꯈꯝꯃꯅ ꯑꯃ ꯂꯩꯕꯗꯣ ꯆꯍꯤ 60 ꯁꯨꯒꯦ ꯇꯧꯔꯒ ꯁꯨꯔꯦꯅ ꯍꯥꯏꯔꯛꯄꯗꯣ ꯅꯠꯇꯦ ꯆꯍꯤꯗꯤ 50-54 ꯆꯪꯉꯛꯑꯃꯅꯤ ꯏꯃꯥꯁꯦ ꯁꯛꯇꯤ ꯑꯉꯥꯡ ꯑꯣꯏꯕ ꯁꯛꯇꯤ ꯑꯉꯥꯡ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯉꯥꯡ ꯑꯣꯏꯕ ꯑꯣ ꯃꯤ ꯄꯤꯛꯄꯒꯤꯅꯦ ꯑꯗꯨꯗꯣ ꯑꯉꯥꯡ ꯃꯥꯜꯂꯤꯗꯣ ꯑꯍꯟ ꯃꯥꯟꯗꯧꯕ ꯃꯤ ꯄꯤꯛꯄ ꯍꯥꯏꯔꯒ ꯋꯦꯠꯁꯦ ꯑꯗꯨꯝ ꯏꯃꯥꯗꯤ ꯀꯩꯅꯣꯅꯤꯅ ꯆꯥꯎꯕꯅꯤꯅ ꯑꯗꯨꯝ ꯋꯦꯠꯇꯤ ꯑꯗꯨꯝ ꯀꯩꯅꯣ ꯀꯤꯂꯣꯗꯤ ꯐꯅꯌꯥम ꯇꯥꯔꯝꯒꯅꯤꯗ ꯑꯗꯨꯝ ꯀꯩꯅꯣ 110 ꯈꯛꯇꯪ ꯇꯥꯏꯁꯨ ꯀꯩꯅꯣ ꯑꯗꯨꯅꯦ ꯏꯃꯥ ꯏꯄꯦꯝꯃ 110 ꯈꯛꯇꯪ 110 ꯇꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯜꯂꯦꯀꯣ ꯑꯃꯨꯛ
ꯑꯗꯣꯏꯗꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯖꯔꯃꯟꯒꯥꯁꯦ ꯐꯨꯈ꯭ꯔꯅꯤ ꯏꯔꯥꯏ ꯂꯥꯏꯅꯀꯣ ꯑꯗꯨꯅꯤ ꯊꯥꯡꯒꯠꯂ ꯊꯥꯗꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯥꯡꯒꯠꯅꯕ ꯍꯦꯡꯗ ꯃꯣꯏ ꯃꯊꯟ ꯆꯣꯡꯈꯠꯄ꯭ꯔꯁꯨ ꯈꯪꯄꯣꯠꯇꯦ ꯁꯣꯝꯒꯤ ꯆꯦꯛꯄꯜ ꯂꯣꯝꯗꯒꯤ ꯁꯣꯝ ꯆꯦꯛꯄꯜ ꯂꯣꯝꯗ ꯑꯗꯨꯝ ꯂꯪꯈꯤꯕꯗ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯕꯀꯣ 100ꯗꯩ 10 ꯇꯥꯕ ꯀꯤꯂꯣꯅ ꯀꯩꯅꯣꯗꯒꯤ 60ꯗꯒꯤ 80 ꯇꯥꯕ ꯀꯤꯂꯣꯗꯨ ꯄꯥꯏꯔꯒ ꯂꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯉꯍꯥꯟꯒꯩꯗꯤ ꯃꯥꯃ ꯀꯧꯔ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯈꯤꯕꯅꯤ ꯉꯁꯤꯗꯤ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯏꯃꯥꯕꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯑꯍꯟꯅꯤꯅ ꯑꯍꯟꯒꯤ ꯊꯧꯔꯝ ꯇꯧꯔꯣ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯍꯟꯒꯤ ꯊꯧꯔꯝ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯍꯥ ꯑꯣꯟꯊꯣꯔꯛꯑꯒꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯅꯍꯥꯗꯨ ꯑꯣꯟꯅꯤꯡꯉꯤꯕꯅꯤ ꯌꯥꯗ ꯇꯧꯅꯤ ꯑꯣꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯉꯥꯏꯍꯥꯛꯈꯛ ꯑꯣꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣꯅꯦ ꯉꯥꯏꯍꯥꯛ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯔꯣ ꯑꯣꯟꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯑꯣ ꯏꯁꯩꯗꯣ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯒꯦ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯈꯟꯗꯨꯅ ꯍꯦꯛꯂꯛꯄ ꯂꯩꯔꯥꯡ ꯒꯨꯂꯥꯞꯅꯤ ꯅꯨꯡꯁꯤ ꯂꯩꯀꯣꯟꯗꯒꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯔꯝꯗꯔꯦ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯔꯝꯗꯔꯦ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯏꯉꯥꯒꯤ ꯅꯣꯡꯆꯨꯕ ꯃꯥꯏꯊꯤꯕ ꯄꯤꯔꯥꯡ ꯅꯤꯂꯨꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛꯇꯅ ꯏꯉꯥꯒꯤ ꯅꯣꯡꯆꯨꯕ ꯃꯥꯏꯊꯤꯕ ꯄꯤꯔꯥꯡ ꯅꯤꯂꯨꯒꯤ ꯄꯤꯔꯥꯡ ꯏꯔꯤꯛꯇꯅ ꯌꯣꯛꯆꯔꯛꯄ ꯂꯩꯔꯥꯡ ꯆꯥꯅꯤ ꯂꯥꯏꯖ ꯑꯣꯏꯅ ꯆꯥꯏꯗꯨꯅ ꯌꯣꯛꯆꯔꯛꯄ ꯂꯩꯔꯥꯡ ꯆꯥꯅꯤ ꯂꯥꯏꯖ ꯑꯣꯏꯅ ꯆꯥꯏꯗꯨꯅ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯑꯣꯂꯥꯡꯊꯥꯒꯤ ꯁꯥꯔ ꯃꯩꯁꯥꯗ ꯀꯦꯟꯈꯤꯗꯕꯅꯤ ꯂꯩꯅꯥ ꯑꯃ ꯑꯣꯂꯥꯡꯊꯥꯒꯤ ꯁꯥꯔ ꯃꯩꯁꯥꯗ ꯀꯦꯟꯈꯤꯗꯕꯅꯤ ꯂꯩꯅꯥ ꯑꯃ ꯅꯥꯀꯦꯟ ꯊꯥ ꯀꯌꯥ ꯂꯥꯟꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯥꯀꯦꯟ ꯊꯥ ꯀꯌꯥ ꯂꯥꯟꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯕ ꯅꯥꯏꯔꯛꯇ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒꯦ ꯅꯪꯒꯤ ꯅꯥꯄꯗ ꯁꯤꯟꯖꯒे खंडुना हिलक्वा लैरां गुलाबनी नुची लई कोंदगी कना खंहंदना लोइसल्लगेदा सही यामनी सही कावगे तौ सही लोइसिल्लगेदा हाइसिनी सही याम nang mama ko gi hada tawi ba ani ju bada khangdeda ma aduni ne mama as ad mama du chanadre ngasidi kaisu kaideda maramdi tawba adum yabanina ko dialogue tawrsu adum yabanina buko hoi iya da mama ima ani thengna ba je puire ima mama ai na ne thengna ning le ko na sidi thengna ne nang mama thi yaurage ko mama ju hekto on thora amnina durjado ju hekta tholakke hekta tawi mama ga durjadon ge wari sanabasi namang bhim aidi adum suya yauning de duni mama yai maji mama ga khoibani leiba ubasida imungda leiba ngamdrana thoglakli ngone mama kari fatta bangangna ge hata ge na thoi binine yai ma bhim chel hai ba nga boduna na
ꯍꯪꯒꯥꯝꯗꯅ ꯈꯥꯏꯔꯝꯕꯗꯣ ꯅꯪ ꯃꯥꯃꯜ ꯁꯦꯟꯖꯟꯗꯅ ꯈꯔ ꯍꯤꯌꯦ ꯑꯗꯨ ꯚꯤꯝ ꯁꯦꯟꯗꯣ ꯈꯔ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯃꯥꯃ ꯏꯅꯥꯎꯅꯤ ꯌꯥꯏ ꯃꯁꯤ ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯟꯒꯅꯨ ꯇꯧꯗꯕ ꯊꯕꯛꯀ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕ ꯆꯤꯟꯁꯤꯡꯗꯣ ꯕꯤꯌꯥꯈꯤ ꯊꯨꯡꯅꯤ ꯈꯪ ꯀꯔꯤ ꯋꯥꯅꯣꯗ ꯌꯥꯏꯃ ꯁꯨꯝꯅ ꯃꯛꯄꯨ ꯍꯥꯏꯔꯤꯕ ꯍꯩꯗꯕ ꯋꯥ ꯍꯥꯏꯕ ꯍꯧꯅꯗꯦ ꯌꯥꯏꯃ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯥꯃ ꯂꯦꯡꯕꯤꯔꯗ꯭ꯔꯥ ꯃꯥꯃ ꯇꯥꯜꯂꯦ ꯐꯔꯦ ꯐꯔꯦ ꯃꯥꯃ ꯅꯃꯥꯛ ꯑꯅꯤ ꯂꯩꯖꯍꯧꯈꯤꯒꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯟꯊꯍꯧꯈꯤꯒꯦ ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯖꯍꯧꯈꯤꯒꯦ ꯑꯍꯜ ꯂꯃꯟ ꯈꯔ ꯈꯥꯏꯗꯅ ꯄꯨꯟꯁꯤꯁꯤ ꯃꯊꯛ ꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯒꯦ ꯀꯔꯤꯅꯣ ꯃꯥꯃ ꯆꯠꯈ꯭ꯔꯁꯨ ꯑꯗꯨꯝ ꯇꯧ ꯂꯩꯍꯧꯔꯤꯁꯤꯅ ꯕꯥꯏ ꯕꯥꯏ ꯃꯥꯃ ꯍꯜꯂꯣ 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 ꯍꯜꯂꯣꯖꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯀꯛꯆꯤꯡꯗꯒꯤ ꯕꯣꯔꯆꯟꯗ꯭ꯔꯅꯦ ꯏꯆꯥ ꯏꯕꯦꯝꯃꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤꯌꯦ ꯄꯥꯕꯨꯡ ꯕꯣꯔꯆꯟꯗ꯭ꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯏꯁꯩ ꯑꯃ ꯁꯛꯀꯅꯤ ꯏꯁꯩ ꯑꯝꯇꯪ ꯁꯛꯆꯔꯛꯀꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯏꯁꯩ ꯍꯧꯕꯤꯔꯛꯑꯣ ꯍꯧꯖꯔꯒꯦ ꯊꯃꯣꯏꯕꯣꯟꯗ ꯌꯣꯡꯂꯝꯕꯤ ꯄꯦꯡꯒꯤ ꯏꯟꯖꯨ ꯊꯥꯡꯂꯝꯕꯤ ꯑꯥꯗ ꯆꯦꯡꯂꯥ ꯁꯛꯍꯦꯟꯕꯤ ꯑꯥꯗ ꯆꯦꯡꯂꯥ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯊꯋꯥꯏ ꯊꯃꯣꯏꯕꯣꯟꯗ ꯌꯣꯡꯂꯝꯕꯤ ꯀꯥꯏꯅꯁꯩꯕꯨ ꯁꯛꯇꯨꯅ 비다이 폴로 촌두나 묵시포론 숫들이 지나사컵도 이크로 묵시포론 숫들이 지나사컵도 이크로 아드치라 서힌디 아드치라 서힌디 이타와 이타와 담을 본다 용암비 가오광암드라마 아이기 타모이나 링싱싱 가오르겠고 감나 강하겠고 신난도 파이로고 신난도 파이로고 인정마이게 빵고 인정마이게 담을 본다 유람비 자이베 마니루 친절해 온통노 파자그레 바봉 타그짜리
ꯁꯩꯁꯛꯄꯒ ꯂꯣꯏꯅ ꯂꯩꯍꯧꯒꯦ ꯇꯧꯏ ꯄꯥꯕꯨꯡꯅ ꯌꯥꯝ ꯐꯖꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗ ꯍꯜꯂꯣ 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 ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯠꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦꯀꯣ ꯇꯠꯂꯤꯁꯦ ꯁꯤꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯔꯥꯃꯨꯛꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯤ ꯊꯧꯔꯝꯒꯤ ꯗ ꯑꯩꯁꯨ ꯋꯥꯔꯦꯡ ꯃꯆꯥ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯒꯦ ꯃꯇꯝ ꯑꯍꯜꯂꯣꯟꯒꯤ ꯁꯪꯒꯗ꯭ꯔꯣ ꯊꯧꯔꯝ ꯑꯗꯣ ꯀꯩꯅꯣ ꯑꯍꯟꯗꯤ ꯑꯣꯏꯔꯕ꯭ꯔꯣ ꯑꯣ ꯑꯍꯟꯅꯦ ꯆꯍꯤ ꯀꯌꯥꯒꯤ ꯑꯍꯟ ꯑꯣꯏꯕꯤꯔꯕꯅꯣ ꯆꯍꯤ 70 खितंग हेले पाबुंगजे कनो लीला याहोन यानी खोंजेलजी खोंजेलजे याम फजई लुम लुम गला अगांग मचा यामना माले खोंजेलजे चही अखोइगी चही 15 की नुपा मचागी खोंजेल यामना माले अहल लोनगी थोरमजिदा सरुक याजगे तौरैने हाबदुदा अहल ओइरब्रान हंगजलोइनी कायजगे पाबुंगजे खोंजेल नहा चही अहन दो तारे ने तो इजा कनो आई समझे कनो दगी मुखो मखल कायदगी कोने सुना राजकुमार आइना खर कुइरे जे फोन सिगी जे कनो जे थौरम याउदो बक फना कुइरे होय याम नुंगाई पाबु इसै फजबमा कनो इसै ददी तौजरो वारेंग मोइना मसा am खतम पाथोक सके तौबा होय याम नुंगाई पाबु अदुदि हौबिरो आई वारेंग सिगी ममिंग से कनो टाइटल सिगी ममिंग से कनो ने मैते खुशिबु नखोई सेंटर की बीजेपी सरकार की गायक सफुगी गारो हैना हौबा कनो ने माई ममिंग से ममिंग सिदी ताबदा थुक लाव फावी ए हौजरगे ददी हौबिरो पाबु मणिपुर हौखिबा मे अहुम इंग्लिश एनी सुमना कुलमदोइदगी हौरखिबा मैते यमदी कुकी कांलुप अनेगी मरता अकनब खुद थोनखिबा कांलुप की रांगासी ngasi फावबदा सही अनिगा थानि पालोम फाजिलकदौरे मणिपुर सेंटर की बीजेपी लेंगाना प्यार हे थमजिन खिबसी हौखिबा फेब्रुवारी 13 इंग्लिश ngani सुमना कुलमदोइदगिनी हौजिक फावबदा था 13 रोम फाजिलकदौरे हौजिक मणिपुर प्यार गवर्नमेंट थंबसिना कालुक इरांगसी खर मखैदि साफारे हाइबबु मसिमाना महौसागी नॉर्मल लाइफ तुमक्ति चपताना हंजिंद्री हाइबे याय मरमदि हौजिक तंपाक्ता खुंदारिबा मैतै प्रजासिंग मणिपुर की चिंगी लमदा महौसागुम फ्रीली चथोक चसिन तौबा कनामता ngमद्री अदुगा अमरोमदा चिंगदा खुंदारिबा कुकी प्रजासिंगसु मणिपुर की तंपाक्ता महौसागुम कनामता फ्रीली चथोक चसिन तौबा ngमद्री हौजिक नाकल अनिमकी प्रजासिंग महौसागुमना उन्नबा यानद्री वारी सानबा ngमद्री अमदी टेंशन वांगना अदमक लैरे हाइबे याय सेंटर अमदी स्टेट गवर्नमेंट मणिपुर की थोखरिबा मैतै अमदी कुकी कांलुप अनिगी इरांगसी मतमसाना कंट्रोल तोबिरमदबदी मरा लेजद्रबा समजरबा नुपी आंगांग नाहा अहल मियोय कयागी पुनसी खांगु थक्ता मांगख्रिबा लनथुम संपत्ति कया मांग ताख्रिबा खुन कया खुंताला सिख्रिबा अमदी मियोय लिसिंग फुगी मथक्ता मयुम मकै थादोक्तुना लाजेनदुना मणिपुर की चिंग अमदी तंपाकी लमदम सिंगता हांगलिबा रिलीफ कैंप सिंगता संगदा फमलौदुना वाना पुनसी लेलिबा असी थोलम लेदोबने असीदा सुनतना हौजि नेशनल हाईवे 2 अमदी नेशनल हाईवे 37 दा मैतै मसाई खुइना फ्रीली चटपा याददुना लेरिबा सिसु लेरमोदोबने असुक साथीखरबा कांलुकी इरांग थोखरिबा असी मतमददा सेंटर अमदी स्टेट की लेंगाक अनिना अखोई मणिपुरी प्रजासिंगबु यामना इसिन बिहौदबा अमदी थौसा बिहौदबदगी थोखिबनि हाइबे याय मसी सेंटर अमदी स्टेट गवर्नमेंट अनिमकी ख्वाइदगी अचौबा मिस्टेक अमनी हाइबदा हाइमनबा थोलरोय अमदी मसीगी दायित्व खुदमक सेंटर अमदी स्टेट की बीजेपी सरकार अनिना पुगदबने हौजिक मणिपुर की कांलुप की इरांगसिना मणिपुर की चिंग अमदी तमदा खुंदारिबा चिंगमी अमदी
tami praja khudima yamna wanare aduga kanglup irang manungsida manipur gi tampakta khundari ba kanglup singi manungdasu aikhoi maitai haiba khurup sina amuka hena mai atai khurup singdagi hinganabagi lambida hena khudung sadaba amadi awaba kaya mayoknari haiba yai hauji kanglup ki irang sina maram oiraga tamda leiba maitai masa aikhoi mahausagum manipur gi manungda leiba chinung manungda chatuna leita laira thiduna thabai khang suduna jibika oirambadusu karimata khudung saba phangdre tamdasu thabak sufam nompham kaya leraktre thabak sunungai leraktabadagi mioi kaya hingbada yamna wanare mausadagi lowing khol sampati marang kaina leijarak pa mioi sing ina khaira khunba mioi sing sarkar gi thabak tawba karmachari sing leiba ki mantri mandol sing amadi sarkar gi bureaucrat officer sing natana atai lairaba mission phadra sing di hojik onthong nawanare hojikal ki irang sina national highway 2 national highway 37 makhagi lambi ani sida meitei masa kanamata free movement yadrabanina lambi ani sida khana gari thaujeduna driver imung kaya gi jibika werbadusu hojik gari satpa lepkhibadagi driver gi imung kaya wanare amade lambi ani sida khana laloliti khara tawjaramba meitei masa businessman kaya gi imung singsu awaba kaya mayoknari nakalamaramda hojik kalu pirang sina national highway 2 amadi national highway 37 makhagi lambel anisi aikhoi meitei masa singna chatpa yadrabanina manipur gi mapalamda chatpada aikhoi meitei masa sing nongthaki lambida flight ta chatpana tana upai karimata leite hojik flight ki ticket maman simphal to Guwahati phawada yamdrabda palising taret ki mayada plane ticket kaklaga chatnari hojik manipur gi kanglup ki rang si chai ani ga thani palom phadilagle rang thokiba matamdu dagi ngasi phawada manipur gi aikhoi meitei masa singna flight tungduna mapalamda ngasi phawbas hangalanda chatpada aikhoi meitei masa singdagi salamgadaba plane tungbagi expenditure singdu kayamdi waramgadage masini hojik aikhoi manipur gi meitei masa singgi kokthakta center ki BJP sarkar na achoba polbama thongkalibase nakalamaramda haukiba May 3 2023 dagi haurkiba manipur gi kanglup irang sina awaba sekheng piriba aikhoi gi manipur gi tampakta amadi singda hangliba relief camp singda yamna wana mapun sileliba aikhoi gi IDP sing makhoi imung kharana tana ayamba miyo singdi makhoi gi maramdam amadi mayumda ngasi phawa India government amadi state government ani china hanjil handong amdri India government amadi manipur gi PR government aikhoi gi IDP singi niti gi chana na bachinjak laifam chafam sel thum analang hidalang thaksing pijat phiron amadi angang singi mahima sing tamna bagi khudong saba facility sing matikshana marang kaina changnaina phanghanba amadi yengsin bibagi thabaksu nitina tobide kaya jawana lelibano aikhoi gi IDP singi punsi she karma matamda center na amadi state government amkhoibu magi mayumda handil hangadoribano hoji meitei masai khoi isagi damdam sida mausagum freely national highway 2 da awanglomda kangla tombidagi hena jengsinba kanamata ngamdre makharomda palendagi meitei masa kanamata hendokpa ngamdre nopolomda national highway 150 Imphal to Aizol tabal lambi sida yenga popidagi hena meitei masa kanamata sangsinba ngamdre nongsublomda national highway 37 da nongsup kaithel manbidagi hena meitei masa kanamata sangsinba ngamdre Khanuk Supta National Highway 150 da Torbung Bangladesh hena meitei masa kanamata sanction bangamdre kaya da laibak thikrabano meitei masa aikhoi gi laibak she mashini hojik center gi BJP sarkar na meitei masa aikhoi gi awaba mayam she yenga haraujari ba she mathamoida hojik aikhoi gi manipur gi geographical area she square kilometer lising kunitoi chom kuntari ni mashi manungda tampaki pak chaw she square kilometer lising ani seni kunthai pani hojik aikhoi meitei masa singa si iramdam manung sida tampaki area asidagi sunghen handokpa karimata ngamdre hojik manipur gi meitei masa sing aikhoi bu guha manung dagi handokpa sungom ngamdana leiba hangoi manipur tampaki area asidagi mapan thokpa karimata yahandaba makhai lengdana ngasi phawa asum thambiriba sibu meitei aikhoi sibu nakhoi center gi BJP sarkar gi ngayuk chaphugi ngaro haiba wahangsi hojik lengak leba center gi BJP sarkar Manipuri parja ama wina aihangna hangjaningi thank you changsinda losinjarage Thagasari babunggi waring phajaba ama lanthokpiba yam nuaisei kainone madam ka se apenta badagi aise
kuiri kuiri bane masigi kano tha ama gi mamang de I hibane ba ada ai sum phone phangdaba line sum phangdaba da hoi ado gi khudong chaba phangdaba pabung kari kari honari hojikti kari kari ai hojimaki de hojik ai honari yumgi khare insang napi on sung khara ai yumgi noigi ine hoiga punna saba ngang akoi isa singi su kaino sing de mayam insang napi thaba khopagi thaba tauri ai ko pabung ine hai je pabung hoigi amaduro akhoi kaino ai gi mungi lo ai loina bi haitare au adu malaba ine habdu daga pabung gi kaino do oiram doi malaba nama do hairadi gyan ta do ba ai soi gere ngang da ado pabung wari sungai hak sauge pabung thengnari ngai sida hojik se khoi je hingbade yam wai ado pabung oi matam du kyam kamai nungai rai kai nungai ba kai wa ba gi matang sna kari kari nu oi rai adagi ima hoi gi kaino pabung hoi gi ine ima do pabung isam samna pabung hoi gi kaino do kai samuma yumburi bido na tro yumburi bido loina bi ama se kanone ma thabain khang mari khara yumgi thabain khang de khara subu ko no ma khara kalle da aina khara khelai chokpa ai tare aina khatan ba ma din gon khara koi ben gon kanu se khara pam de hobi hai tare ngai khone pabung je khara talle ba ai khara talle nga hawai da giro hujiki ro pabung talli jibo ai je na hawai de khara tawra me ji khara kadai sa halu salam ni ai je subu ko be khara lai chor pa ai tare pabung je masak ka jo phajaram gani pabung di masak phajaram gani khange wang chawar dana ngauthok ngaura dana tanap napam gani thaga panna he mangare aduna ni khara tallije mane ngasai gi ngauraga kuchu kuman ga palaga ko phajaba mi se khara to nan bane ba haidi sum magi kuchu dum yenge mai dum yenge khong mu yenge khut mu yenge dum kainom churak pada haina da bado tai gi dress jor kadra mot la dra na dum han bido miss Pusparani phone thamur kan da si nu pin sa ni je pura masi ibe masing na yam thagat man kreda laga thada bam zu yaure nam hai gi dana ko adungai ko kaino adu hai dana bo wari me am lakini se yamna wangna thakalaga thada baduni ko ki jeri se ado pabung na chumna khumo doidi ima do pabung na ima do phangna bo narak pada kari awa ba kai nungai ba thengnarak ke hai ba sigi wari den na hawa mate khara mamang de hai gar dai kui ram ni na kaw thokre babung amu hallaji mayam ta hauda bus mayam yawram mani ai kan tawre khoi angang sing tu lai bani nei kai ra ba ai ina ka angang sing tu lai ba miss nimla pabung na hai je pabung je I handri I sari ikai ba ma yauri je I handri bai ni ai di era akoina thengnarak pa hojiki angang sing na tawhaning da ba adaidi moidi smai tawi ga habdo sadu ga litho ga khoi ji mit mai panghan ga duine ba aidi pabung hoi ima hoi na chalak pa liklam du da khoi su tung in na sat pa ya na pabung hoi di smai tawrai si tawrai hojik tawnai ji ga di yam thin khetna re ga to wari du libi ga dau ne ba ada pabung ni ikai ba ma yauri sinati pabung ji I sari ba I handri ingindri hai ta ida khoi angang hi ko ina ai na ta yam nak na lei ba ai suma da phak thara ga ne ba ida khada tawri si ada angang hi loi cushion na lei ba du ba ko moina ta da lei ba da ai pabung ji border fencing tawraga lei gre ba hojik se aduna nongmi ji ka thok ya roi ba chakra view manung da lei ba aduna thok si kadai thoi si kadai ngang thok si kadai ngang thoi si kadai taw lei bani ba hojik se mane sida khoi angang hi ko yumdani na sai angang mai am lai bani na ai ju khara ikai da bai ta babung ado babung yam hangoi se matang hangge se ikai thigan graba pabung na kamaina no ima je phanga ije kamaina si tang haira mo se tai hanga roi khoi sidi haidra so ibe mo hoina hana thaina ki ibe mo ji khoi ahan sing ima hoi pa bo hoi tawri bdo du ko sam manai ta
हाइरी मा पाबो होइसि ममांग इबेम होइबु पोपिरिबा अहन सिंगदसु अखोगी सही मतांग स्वाइ मक यौद्रगसु स्वाइ माया पाके खेनरमोय मखोइना लैरिबा पुनसिदुगा आइगा सब माने नोइ पाबा इबेम होइगी पाबा इमा होइगा आइगी पुल कैनो तौरिसिगा मोइगी मतमदुगी मोइगी सला लोनसेट अदेगी मोइगी कोइरकपा अदे साबि सानो मोइ मतमदुगी वेरैबा फिबमदुगा आइगा हाइदि अमहानेबा वारी थैग्रे पाबुंग वारी थैग्रे याम हाई पाबुंग जे तो नान बतन नतना वारी थैबु जाम हाई अदुनी अदे इबुंग होइबु पोपिरिबा कैनो अखोइ पाके खेनरमोय कहीं द पाबुंग की सही हुंबुद्रा सूर्य है हमारे अदन मतम दे यामना समझबा है सम समना हरबदा हुंबुद्रा का यामना समझबा अदगी करे करे अखोगी हुजिकी तौरिबा सिके याम तिखेनरे असुक मति खेनरे यामना तमना दुम समना दगी कोइ बु खोप चपदसो युमदा दुम चंगगा दुम कोइबदसो दुम यानारम फिदागा थादनगा तौबु मतम दुगी वारीनेबा अदो करा बिला इन हेना अदगी अहल मनसो खै इकोबो इने पोनसो लाइने नोइ जामुंग लाइने थोपिदा थाउनेगा हाइबा मतम दुनेबा अदो साइकल मंदिलागा तिखिंगा कौथोकपगा ति याउद्रो अदो बाबू इमा से कै लमदैनो कनो दगिने तुम खोंदगिने तुम इसा आइ लैरिबो खोंगं तुम खोंदगी ओ लम लापना दुम जाथोक्त्रेबा अदो बाबू कनमदागा हंजोगे लोना खुंबिरो को खुदै दे स्टि तकपा होय माने अदो तुम खोंदै नतबा अतोप लमदि खंगनबिरक्रो अतोप लमदना भाई अदुदि पाखंग वरिङे कॉलेज कारिङे कनो मतमदबुदि मी लमदबुदि होय अदुदि सुमनगी करि हाइतारे तुम कॉलेज लाइफ ता छात्र की लाइफ ता खरा दुम खंगनबबुदि लै मी लमद खंगनखिबा कयाम यावी यामबदि नते मोय मंगा तरुक मुक्तनी अदुम मतम अदुगा लौबना इलमदमदगी इखुंगंगदगी हाइतारे पाबुंग गिजे ngahawai pakhang oingai dan hai ko pakhang oitra kan ju khangnarubro hai ju babo natida kanoni pakha loinamak ne ba da sagi amasina ai ne lauri ba no pise siga siso dum kan to lai ma so dum ka dai tare ma so dum khangna dana dum lai bani aduga ate to pasing ju dum khangna sana ba sum fadana koi bidina tele sumna akoi ge girlfriend kanoina dum kan haitare sum babung college yan akoi sum khangna baduni da sum nungai ba lakna ba nungai ba nataba sum dillen ba lakna ba aduga satmina ba nungai na bagi babung i hoje lori ba ima se haina singnaraga lohonga lora ira natraga sin lira haina singna ba nate sidi sum fadana yam fadana koina raga launa bani iseng na arabada sahi kya nungsinaraki fadana koirga yamna life ki oina khallaga yamna kana tawraga da kalobuni ado babung kanom thangjagi ima ge sahi kya nungsinaraki maga ige nungsinar pase sahi yam diye yam sam matam sang sahi ahum mari muktani यामे अदम यामे हौजिकी कनो दे खंगना बगी चाही द लैत्रे को थासिंग द लैग्रे याम नुंगाइरे पाबु ममांग दसु वारी दसु मयाम सानरकपनिन हे कावगिबजु यावरे दुना होय सुम निंगसिंग बोइना हा अमु पाबुंग दो हंग सिंगसे अमु हंगजरे अदु नुंगाइरे पाबुंग न खुंबिरकपसु अदु थागजरी होय अदुदि बे मने थामजरेगे थागजरी कॉलर दा सांस पिजरेगे माथांगी कॉलर दा पाबुंग राजकुमारा हाइदि अखोइगी राजकुमार गाजे कनो तवे ड्रामा ओइनगा उरक्त्रो थागजरी पाबुंग अदुगा अरोइबा कॉलरनी मथंगी सिना मतम से यांगना दम फंगद्रे हाय तारे अरोइबा कॉलर लौखजगे हेलो मिंग लेफम हाइबियो इमासी कसंगी मामा बिरोलताने इमासी ममांग दो वारी साद्रिबा माली कई वारी याम सागरे कई
ꯏꯪꯕꯁꯤ ꯈꯔ ꯐꯅꯕ ꯀꯩꯅꯣ ꯇꯧꯁꯤꯔꯅꯦ Isai. ꯖꯒꯣꯏ ꯁꯥꯁꯤꯔꯅꯦ Jagoi oi sadoraba aduda yengbinaba kana kana leirage ima. Akhoi udrusu saro ꯌꯥꯝ boi. ꯂꯩꯖꯥꯠꯅꯤ ꯅꯣꯏ ꯄꯥꯕꯨꯡꯁꯨ Ah. ꯑꯗꯒꯤ ꯁꯤ ꯃꯧꯉꯩꯁꯨ ꯂꯩꯌꯦ Khangde ima se ima makhan makhan tawro. ꯑꯩꯈꯣꯏ ꯁꯥꯗꯧ ꯅꯠꯇꯦ ꯃꯌꯥꯝ ꯎꯅꯕꯀꯣ Ima di talent yam leibane aduna makhan makhan tawro. ꯏꯆꯥ ꯑꯅꯤꯁꯨ ꯁꯥꯗꯣꯏꯅꯤ Mm. ꯃꯤꯁ ꯑꯅꯤꯁꯨ ꯁꯥꯗ ꯌꯥꯔꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯑꯩ ꯏꯁꯩ ꯁꯛꯂꯛꯀꯦ ꯅꯣꯏꯁꯨ ꯖꯒꯣꯏ ꯁꯥꯎꯅꯦ Hoi. ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯔ ꯁꯛꯇꯣꯏꯅꯤ Aduna pharani. ꯍꯧ ꯌꯥꯔꯕꯣ Hauro ima. ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯐꯣꯟ ꯍꯦꯛ ꯂꯣꯏꯕꯒ ꯌꯦꯡꯗꯣꯔꯤꯅꯤ Mr. La khoi bani jagoi sada yaroi dori ni uji. Kamai tawni dori ji de. ꯊꯝꯕꯥꯟ ꯑꯣꯏꯅ ꯁꯥꯍꯜꯂꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥꯗ ꯌꯥꯔꯣꯏ ꯍꯧꯔꯒꯦꯅꯦ ꯆꯤꯡꯒꯤ ꯂꯩꯁꯥꯅ ꯍꯦꯜꯂꯤꯅꯦ ꯌꯦꯡꯂꯤ ꯃꯈꯩ ꯄꯛꯆꯩ ꯇꯝꯒꯤ ꯂꯩꯁꯥꯁꯨ ꯋꯥꯠꯇꯦꯀꯣ ꯌꯦꯡꯂꯤ ꯃꯈꯩ ꯐꯖꯔꯦ ꯆꯤꯡꯒꯤ ꯂꯩꯁꯥꯅ ꯍꯦꯜꯂꯤꯅꯦ ꯌꯦꯡꯂꯤ ꯃꯈꯩ ꯄꯛꯆꯩ ꯇꯝꯒꯤ ꯂꯩꯁꯥꯁꯨ ꯋꯥꯠꯇꯦꯀꯣ ꯌꯦꯡꯂꯤ ꯃꯈꯩ ꯐꯖꯔꯦ ꯅꯈꯣꯏꯅꯤꯒꯤ ꯖꯒꯣꯏ ꯎꯕꯗ ꯑꯩꯁꯨ ꯌꯥꯎꯅꯤꯡꯂꯦ ꯅꯈꯣꯏꯅꯤꯒꯤ ꯖꯒꯣꯏ ꯎꯔꯒ ꯍꯩꯇ ꯍꯩꯇ ꯃꯥꯟꯗ ꯑꯩꯁꯨ ꯏꯟꯅꯔꯤꯌꯦ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯅ ꯅꯨꯗꯥꯅ ꯇꯨꯡ ꯇꯥꯟꯊꯥ ꯅꯥꯏꯅ ꯅꯈꯣꯏꯅꯤꯒꯤ ꯖꯒꯣꯏ ꯎꯔꯒ ꯍꯩꯇ ꯍꯩꯇ ꯃꯥꯟꯗ ꯑꯩꯁꯨ ꯏꯟꯅꯔꯤꯌꯦ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯅ ꯅꯨꯗꯥꯅ ꯇꯨꯡ ꯇꯥꯟꯊꯥ ꯅꯥꯏꯅ ꯂꯣꯏꯍꯟꯅꯤꯡꯗꯦ ꯉꯁꯤ ꯅꯣꯡꯃꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯄꯦꯟꯅ ꯁꯥꯖꯈꯤꯒꯦ ꯉꯥꯟꯕꯤꯔꯔꯣ ꯊꯥꯖ ꯅꯪꯁꯨ ꯅꯨꯗꯥ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯨꯡꯇꯤ ꯂꯥꯛꯀꯦ ꯅꯅꯥꯛꯇ ꯇꯝꯕꯤꯔꯔꯣ ꯑꯩꯅ ꯍꯩꯇ꯭ꯔꯤ ꯐꯥꯎ ꯁꯥꯊꯦꯛ ꯑꯗꯣ ꯇꯝꯕꯤꯔꯔꯣ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯅꯨꯡꯇꯤ ꯂꯥꯛꯀꯦ ꯅꯅꯥꯛꯇ ꯇꯝꯕꯤꯔꯔꯣ ꯑꯩꯅ ꯍꯩꯇ꯭ꯔꯤ ꯐꯥꯎ ꯁꯥꯊꯦꯛ ꯑꯗꯣ ꯇꯝꯕꯤꯔꯔꯣ ꯂꯣꯏꯍꯟꯅꯤꯡꯗꯦ ꯉꯁꯤ ꯅꯣꯡꯃꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯄꯦꯟꯅ ꯁꯥꯖꯈꯤꯒꯦ ꯉꯥꯟꯕꯤꯔꯔꯣ ꯊꯥꯖ ꯅꯪꯁꯨ ꯅꯨꯡꯖꯥ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯄꯥꯝꯃꯨꯖꯩꯅꯦ ꯊꯥꯗꯣꯛꯂꯝꯗꯧꯕ ꯀꯔꯝ ꯍꯥꯏꯅ ꯍꯜꯂꯁꯤꯒꯦ ꯅꯨꯡꯁꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯕꯤꯔꯣ ꯊꯃꯣꯏ ꯄꯦꯟꯅ ꯍꯟꯈꯤꯅꯕ ꯄꯥꯝꯃꯨꯖꯩꯅꯦ ꯊꯥꯗꯣꯛꯂꯝꯗꯧꯕ ꯀꯔꯝ ꯍꯥꯏꯅ ꯍꯜꯂꯁꯤꯒꯦ ꯅꯨꯡꯁꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯕꯤꯔꯣ ꯊꯃꯣꯏ ꯄꯦꯟꯅ ꯍꯟꯈꯤꯅꯕ ꯂꯣꯏꯍꯟꯅꯤꯡꯗꯦ ꯉꯁꯤ ꯅꯣꯡꯃꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯄꯦꯟꯅ ꯁꯥꯖꯈꯤꯒꯦ ꯉꯥꯟꯕꯤꯔꯔꯣ ꯊꯥꯖ ꯅꯪꯁꯨ ꯅꯨꯡꯖꯥ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯅꯨꯡꯖꯥ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯀꯝꯗꯧꯏ
ꯌꯥꯝ ꯐꯖꯩ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯍꯨꯃꯥꯡ 이마시 ꯁꯧꯔꯦ 나올라니 몸이 너희 빠봉이 나오기도 나오면 뭐 이몽지다 또 야행 올라와다 ꯉꯥꯏꯈꯣꯅꯦ ꯏꯃꯥ ꯖꯒꯣꯏꯗꯣ ꯁꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯖꯒꯣꯏ ꯁꯥꯒꯦꯅ ꯀꯟꯅ ꯇꯧꯔꯒ ꯁꯥꯕ ꯌꯥꯗ꯭ꯔꯦ 그래도 샤브 야지다 ꯀꯩꯅꯣꯅꯦ 혼전지를 끼려봐 ꯑꯩꯅ ꯈꯨꯠ ꯇꯤꯡꯊꯣꯔꯛꯄꯗ ꯃꯤꯁ ꯅꯤꯝꯂꯥꯏ ꯃꯃꯥꯏꯗ ꯀꯩꯅꯣ ꯇꯧꯔꯕ ꯊꯦꯡꯉꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯉꯕ ꯑꯗꯨꯗꯨꯅ ꯃꯤꯁ ꯅꯤꯝꯂꯥꯅ ꯑꯃꯨꯛ ꯇꯤꯡꯊꯣꯔꯛꯄꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯦꯡꯗꯣꯏꯕ ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ 이마ꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯃꯤꯟꯅꯔꯁꯤ ꯗꯣꯅꯔꯁ ꯃꯤꯠꯇ ꯀꯅꯥꯅꯣꯝ ꯁꯛꯍꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯩ ꯁꯥꯔꯁꯤ 너희 빠봉은 뭐 한우비 angau비 ama asida tawi yengo laoda ꯑꯗꯣ ꯅꯨꯡꯁꯤꯅꯩꯅꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯗꯤ ꯁꯥꯎꯅ ꯊꯤꯅ ꯉꯥꯡꯉꯛꯑꯗꯝꯅꯦꯕ ꯅꯨꯡꯁꯤꯕꯩꯅꯦꯕ ꯏꯃꯥꯗ ꯑꯣꯏꯅꯔꯞ ꯇꯧꯔ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯣ ꯉꯥꯏꯈꯣ ꯏꯃꯥꯁꯦ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕꯅꯦ ꯀꯩꯅꯣꯗ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯄꯥꯕꯨꯡꯁꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯍꯥꯏꯕ ꯂꯩꯔꯤꯗꯗꯤ ꯀꯩꯅꯣ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯃꯥꯗꯤ ꯑꯉꯥꯡ ꯃꯧꯉꯩꯗ ꯇꯧꯔꯝꯃꯒ ꯃꯥ ꯌꯦꯡ ꯉꯝꯗ꯭ꯔ ꯃꯥꯅꯤ ꯑꯗꯨꯝ ꯒꯦꯂꯣꯝ ꯊꯣꯛꯈ꯭ꯔꯕ ꯑꯩꯗꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗꯨꯗ ꯑꯝꯇ ꯂꯦꯟꯅꯔꯞ ꯇꯧꯔꯒ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯄꯥꯕꯨꯡꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯈꯪꯅꯔꯝꯕꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯏꯅꯈ꯭ꯔꯤꯅꯣꯅ ꯍꯪꯒꯦ ꯇꯧꯔꯒ ꯑꯗꯣ ꯑꯁꯦꯡꯕꯩꯕꯨ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯑꯗꯨꯕꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯄꯥꯕꯨꯡ ꯅꯠꯇꯕ ꯑꯃ ꯈꯪꯅꯔꯝꯕꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔ ꯀꯥꯏꯅꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯛꯁꯇꯣ ꯑꯦꯛꯁꯇꯣ ꯀꯥꯏꯅꯈꯤꯕꯟꯗꯦꯅ ꯑꯗꯨꯝ ꯀꯣꯏꯅꯅ ꯑꯗꯨꯝ ꯅꯣꯏ ꯄꯥꯕꯨꯡꯅ ꯐꯥꯕꯤꯔꯕ ꯀꯣꯏꯅꯅ ꯂꯥꯞꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯂꯥꯞꯅꯕ ꯑꯗꯣ ꯀꯥꯏꯅꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯀꯥꯏꯅꯕꯒ ꯎꯗꯦꯕ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡ ꯃꯃꯥꯡꯗ ꯑꯝꯇ ꯈꯨꯝꯃꯛꯎꯁꯦ ꯂꯣꯟꯅ ꯃꯔꯥꯏ ꯇꯥꯖꯔꯝꯅꯤ ꯑꯗꯣ ꯄꯥꯕꯨꯡꯗꯨ ꯂꯩꯇꯦꯅꯦ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗꯣ ꯑꯩꯅꯕꯨ ꯏꯁꯩ ꯁꯛꯂꯗꯤ ꯃꯥ ꯄꯥꯕꯨꯡꯅ ꯅꯝꯗꯅ ꯐꯥꯕꯤꯔꯒ ꯂꯧꯕꯤꯔꯁꯨ ꯏꯃꯥꯅ ꯑꯃ ꯂꯩꯍꯧꯔꯤꯕ ꯄꯥꯕꯨꯡꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯔꯛꯄ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯄꯒ ꯑꯗꯨꯝ ꯐꯥꯎꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕꯒꯁꯨ ꯌꯥꯎꯔꯤꯕꯣꯠꯅꯤꯗ ꯑꯗꯨ ꯀꯧꯅꯕ꯭ꯔꯣ ꯏꯃꯥ ꯀꯧꯅꯩ ꯅꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯤꯉꯩꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯀꯥꯟ ꯌꯥꯎꯔꯤꯕꯣꯠꯅꯤꯗ ꯑꯗꯣ ꯑꯁ ꯑꯗꯨꯗꯤ ꯕꯦꯔꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯦꯡꯅꯕꯗ ꯑꯆꯥꯄꯣꯠꯀ ꯂꯩꯔ ꯄꯤꯔꯝꯗꯅ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤꯅꯣ ꯑꯋꯥ ꯅꯨꯡꯉꯥꯏꯒ ꯍꯪꯉꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯕ ꯑꯆꯥꯄꯣꯠ ꯀꯩꯀꯩꯗꯤ ꯑꯗꯨꯝ ꯆꯥꯗ꯭ꯔꯦꯗ ꯑꯗꯨ ꯆꯥꯗꯤ ꯂꯣꯏꯔꯦꯅꯦ ꯑꯁ ꯑꯅꯤ ꯑꯁꯤ ꯌꯦꯡꯉꯨ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯝꯃꯦꯗ ꯑꯃꯨꯛ ꯃꯌꯥꯝꯁꯤꯡꯗ ꯀꯩꯅꯥꯒꯟꯕꯤꯗ ꯍꯅꯨꯊꯪꯁꯤꯗ ꯀꯔꯝ ꯄꯥꯜꯂꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯔꯝ ꯇꯧꯔꯤ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯝꯕꯤꯗ ꯑꯗꯨꯒꯨꯝꯕꯗꯤ ꯍꯪꯉꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡꯁꯤꯕꯨ ꯏꯃꯥ ꯈꯔ ꯁꯥꯊꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯗ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯍꯤꯗꯥꯛ ꯊꯛꯑꯗꯤ ꯌꯨꯒꯥꯡ ꯊꯛꯈ꯭ꯔꯗꯤ ꯌꯥꯝ ꯁꯥꯊꯤꯕꯖꯥꯠꯅꯤ ꯊꯛꯇ꯭ꯔꯕꯨꯗꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯅꯤ ꯉꯁꯥꯏꯒꯤ ꯈꯔ ꯉꯥꯎꯈ꯭ꯔꯗꯤ ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕꯤꯗꯣ ꯑꯗꯣ ꯌꯥꯗꯕꯤꯗꯨ ꯇꯧꯋꯦ ꯀꯩꯅꯣ ꯃꯤꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯂꯩꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯍꯤꯗꯥꯛ ꯉꯥꯎꯔꯗꯤ ꯆꯥꯟꯁ ꯌꯥꯝ ꯂꯧꯕ ꯍꯩꯕ ꯅꯨꯄꯤꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯆꯥꯟꯁ ꯌꯥم ꯂꯧꯕ ꯌꯥꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯑꯗꯨ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯦ ꯌꯨ ꯊꯛꯈ꯭ꯔꯗꯤ ꯑꯁ ꯍꯤꯗꯥꯛ ꯉꯥꯎꯈ꯭ꯔꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯀꯟꯕ ꯄꯩꯁꯥꯒ ꯄꯪꯄꯤꯗ ꯄꯤꯊꯣꯛꯄ ꯃꯆꯥꯗꯒ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯁꯨ ꯑꯗꯩ ꯄꯣꯠꯀ ꯄꯪꯂꯩ ꯂꯩꯕꯤꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯄꯥꯕꯨꯡꯁꯦ ꯑꯗꯣ ꯍꯤꯗꯥꯛ ꯉꯥꯎꯔꯛꯄꯗꯒ ꯏꯃꯥ ꯌꯩꯈꯤꯕꯒ ꯌꯥꯎꯈ꯭ꯔꯖꯥꯠꯂꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯉꯥꯎꯋꯦꯗ ꯉꯥꯡꯉꯨ ꯁꯛꯎ ꯇꯧꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯈꯔ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯈꯣꯠꯄ ꯇꯧꯔꯗꯤ ꯌꯩꯕꯒꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯗꯨꯅꯤ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯤꯁꯦ ꯁꯥꯊꯤꯕ ꯂꯩ ꯑꯗꯒꯤ ꯃꯥꯟꯅꯗꯕ ꯂꯩ ꯍꯤꯗꯥꯛ ꯉꯥꯎꯔꯁꯨ ꯑꯗꯩ ꯍꯤꯗꯥꯛ ꯉꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯥꯊꯤꯕ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯁꯥꯊꯤꯕꯅ ꯑꯗꯨꯝ ꯅꯨꯄꯤ ꯑꯉꯥꯡꯅ ꯍꯥꯏꯕꯗꯒ ꯍꯦꯛ ꯇꯥꯕꯤꯒꯟꯗꯕ ꯃꯥꯅ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯂꯣꯏ ꯏꯟꯒꯗꯕꯅꯤ ꯆꯠꯀꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯈꯪꯗꯦ ꯐꯨꯒꯦ ꯐꯨꯔꯣꯏꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯎꯅꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅ ꯁꯥꯅꯤ
ꯃꯤꯑꯣꯏꯕ ꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅꯦꯕ ꯃꯥꯅꯤ ꯑꯗꯨꯅ ꯃꯤꯁ ꯅꯤꯝꯂꯥ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯅꯦ ꯍꯥꯏꯔꯒ ꯎ ꯋꯥ ꯍꯧꯔꯤꯁꯤꯡꯁꯤꯗꯤ ꯐꯨꯅꯖꯥꯠꯂꯥ ꯐꯨꯅꯕ ꯍꯥꯏꯔ ꯃꯣꯏꯁꯨ ꯅꯨꯡꯁꯤꯠꯁꯤꯔꯛꯄꯗ ꯗꯣꯝ ꯗꯣꯝ ꯌꯩꯁꯟꯅꯩꯗꯨꯗꯤ ꯃꯥꯅꯦ ꯆꯨꯝꯃꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯁꯨ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯔꯛꯄꯗ ꯍꯨꯝꯃꯛꯄꯗ ꯑꯗꯨ ꯑꯃꯗ ꯐꯨꯅꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯁꯨ ꯐꯨꯅꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯑꯔꯣꯟꯕ ꯀꯩꯀꯩ ꯋꯥꯔꯤ ꯂꯩꯒꯦ ꯏꯃꯥ ꯈꯤꯇ ꯂꯤꯊꯣꯛꯑꯝꯃꯨꯗꯔꯥ ꯑꯔꯣꯟꯕ ꯋꯥꯔꯤꯗꯤ ꯂꯩꯇꯦꯗ ꯑꯗꯣ ꯄꯥꯕꯨꯡꯅ ꯐꯥꯕꯤꯔꯤꯁꯦ ꯈꯪꯅꯁꯤ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤ ꯐꯥꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯕꯨꯡꯁꯤꯁꯨ ꯑꯗꯨꯝ ꯈꯪꯅ ꯈꯪꯅꯅ ꯑꯇꯣꯞꯄꯁꯨ ꯈꯪꯅꯩ ꯐꯪꯍꯧꯔꯔꯣꯏꯅ ꯐꯥꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯄꯥꯕꯨꯡꯁꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤꯗ ꯑꯃꯗꯨꯗꯤ ꯃꯤꯅꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤꯗ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯄꯪꯇꯧ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯥꯏꯐ ꯆꯠꯇꯅ ꯇꯤꯟꯅꯕ ꯑꯗꯨꯝ ꯃꯥꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯑꯗꯨꯗ ꯅꯣꯏ ꯄꯥꯕꯨꯡꯅ ꯃꯥꯅ ꯃꯊꯋꯥꯏ ꯋꯥꯗ ꯀꯧꯖꯩꯖꯥꯠꯅꯤ ꯑꯗꯨꯗꯤ ꯐꯥꯕ ꯅꯠꯇꯦ ꯃꯗꯣ ꯄꯥꯕꯨꯡꯅ ꯐꯥꯕ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯏꯃꯥꯁꯦ ꯂꯧꯔꯒꯦꯅ ꯂꯧꯕꯤꯕꯅꯤ ꯐꯥꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯕꯗꯨꯕꯨ ꯐꯥꯕ ꯀꯧꯋꯦꯕ ꯑꯗꯨꯅ ꯈꯪꯅꯕꯅꯤ나 ꯈꯪꯅꯔꯕꯅꯤ나 ꯄꯥꯕꯨꯡꯅ ꯍꯦꯛ ꯅꯨꯄꯤꯗꯣ ꯊꯤꯅꯤꯡꯉꯛꯇꯅ ꯍꯦꯛ ꯏꯃꯥꯗꯣ ꯐꯥꯕꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯦ ꯆꯪꯉꯛꯇꯔꯦꯅꯦ ꯆꯪꯉꯛꯑꯗꯤ ꯃꯧ ꯄꯥꯏꯍꯟꯒꯦ ꯇꯧꯕ ꯆꯪꯉꯛꯇ꯭ꯔꯦꯅꯦ ꯑꯗꯨꯅꯤꯅꯦ ꯄꯥꯕꯨꯡꯗꯨꯁꯨ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗ ꯂꯩꯔꯗꯤ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ ꯇꯧꯅꯤ ꯏꯃꯥꯅ ꯉꯁꯥꯏꯗꯩ ꯍꯥꯏꯁꯦ ꯑꯗꯨ ꯊꯣꯛꯈꯤꯗꯩ ꯆꯪꯉꯛꯇ꯭ꯔꯦꯅꯦ ꯃꯥ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯗꯨ ꯄꯥꯕꯨꯡꯗꯁꯨ ꯑꯝꯇꯪ ꯍꯪꯉ ꯈꯪꯒꯗꯧꯅꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯗꯤ ꯅꯥꯀꯟ ꯅꯥꯝꯃꯈꯛꯀꯤ ꯇꯥꯕ ꯌꯥꯗꯦꯕꯀꯣ ꯑꯅꯤꯃꯛꯀꯤ ꯇꯥꯒꯗꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯌꯥꯝ ꯊꯥꯖꯗꯦ ꯏꯃꯥꯅ ꯀꯣꯜꯒ ꯇꯧꯔꯛꯄꯁꯦ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗ ꯀꯨꯏꯔꯦ ꯁꯨꯝ ꯍꯥꯏꯗꯤꯀꯣ ꯐꯣꯟꯁꯤꯁꯨ ꯑꯩ ꯏꯃꯥꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯑꯩ ꯐꯅ ꯀꯨꯏꯔꯦ ꯐꯣꯟ ꯀꯣꯜ ꯇꯧꯗꯕ ꯁꯨꯝ ꯑꯗꯨꯝ ꯇꯥꯕꯅꯤ ꯁꯨꯝ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕ ꯂꯩꯀꯥꯏꯒꯤ ꯂꯩꯇꯕ ꯀꯩ ꯇꯧꯕꯗ ꯁꯨꯝ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯨꯍꯣꯡꯕ ꯁꯨꯝ ꯇꯧꯕꯗꯒꯤꯀꯣ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯏꯃꯥ ꯊꯃꯣꯏꯁꯦ ꯅꯨꯡꯗꯥꯡꯗꯤꯅꯦ ꯑꯣꯂꯦꯟꯒꯤ ꯀꯩꯅꯣꯗꯨ ꯎꯔꯨꯕꯗ ꯀꯅꯥꯅꯣꯝꯒꯤ ꯏꯃꯦꯖ ꯎꯔꯨꯕꯗ ꯏꯃꯥꯗꯨ ꯄꯨꯛꯂꯤ ꯀꯅꯥꯏꯒꯩ ꯅꯥꯗ ꯉꯁꯤꯁꯤ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦꯁꯨ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯌꯥꯝ ꯅꯣꯛꯈꯤ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯅꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯄꯥꯕꯨꯡꯅ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯕ ꯍꯦꯜꯂꯦꯕꯀோ ꯌꯥꯝ ꯍꯦꯜꯂꯤ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯅꯣই ꯄꯥꯕꯨꯡꯕꯨ ꯈꯪꯉꯤ ꯃꯁꯛ ꯐꯖꯕ ꯍꯦꯜꯂꯤ ꯄꯥꯕꯨꯡꯅ ꯌꯥꯝ ꯍꯦꯟꯕꯅꯤ ꯃꯤꯅꯁꯨ ꯍꯥꯏꯌꯦ ꯏꯃꯥꯗꯤ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯄꯤꯛꯏꯉꯩꯗ ꯍꯥꯏꯔꯤꯅꯤ ꯃꯃꯥ ꯅꯪꯁꯤꯀꯣ ꯇꯨꯡꯗ ꯌꯦꯡꯗꯤ ꯌꯥꯝ ꯐꯖꯩ ꯃꯥꯡꯗ ꯌꯦꯡꯕꯁꯤ ꯊꯤꯔꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯑꯩꯅ ꯃꯥꯡꯗ ꯌꯦꯡꯉꯨꯅꯨꯗ ꯇꯨꯡꯗꯩꯗ ꯌꯦꯡꯉꯨ ꯍꯥꯏꯔꯤꯅꯤ ꯅꯁꯛꯇꯨꯁꯨ ꯄꯩꯁꯥ ꯄꯥꯏꯗꯧꯕ ꯁꯛ ꯅꯠꯇꯦ ꯃꯣꯏ ꯍꯥꯏꯕ ꯑꯣ ꯏꯃꯥꯁꯦ ꯃꯣꯏ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯩꯅ ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯑꯦ ꯑꯗꯨꯝꯅ ꯃꯣꯏ ꯇꯨꯡꯗ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯩ ꯃꯥꯡ ꯑꯣꯟꯁꯤꯜꯂꯀꯥꯟ ꯌꯥꯝ ꯐꯖꯔꯝꯗꯦꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯏꯃꯥꯅ ꯑꯔꯣꯏꯕ ꯀꯣꯜꯁꯨ ꯑꯣꯏꯖꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯊꯦꯡꯅꯁꯤ ꯇꯣꯏꯅ ꯇꯧꯒꯗꯕꯁꯨ ꯀꯣ ꯀꯣꯂꯔ ꯃꯌꯥꯝꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯐꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯔꯦ ꯀꯣꯜ ꯇꯧꯕꯤꯔꯛꯈꯤꯕ ꯀꯣꯂꯔꯁꯤꯡ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯀꯣꯜꯁꯤ ꯂꯥꯛꯄꯤꯔꯦ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯂꯣꯏꯈ꯭ꯔꯦ ꯅꯤꯡꯊꯝꯊꯥꯁꯦ ꯃꯇꯝ ꯀꯣꯟꯅꯗꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯝꯖꯕꯩ ꯋꯥꯅꯤ ꯅꯨꯃꯤꯠ ꯄꯨꯡ ꯇꯥꯔꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯙꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯇꯝ ꯌꯧꯔꯝꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯊꯝꯊꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯃꯌꯥꯝ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤꯀꯣ ꯊꯧꯔꯝꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯗ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯄ꯭ꯂꯦꯠꯐꯣꯝ ꯀꯌꯥꯗ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯅꯤ ꯑꯗꯣꯝꯅ ꯈꯣꯏꯗꯥꯕꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯍꯦꯛꯇ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ
अहलोन की थौरम लोइसिनजबगी अयाब लौजबगा लोइनना पुष्परानी लाहिस्रोम अमदी निर्मला थांजमनिना खुरुमजरी Ruda Academy Thobal Thobal Wangmataaba opposite Thobal College Manipur Ruda Academy Thobal gi chaliba sahi English singani kuntaruk amadi kuntaret ki oina play group ta ki class 9 phawagi admission form thaba haujari स्कूल